Imphal Ring Road Project na Sokhalaba Kyamgei Pal Ahanbi Dagi Waikhom Khongnang Phaobagi Jac ngasi Semkhrebaga loinana tonganba warep khara amasu loukhre. Ngasi nungthil Kyamgei da leiba Turachanpur Medical College Imphal Center ki manakta Imphal Ring Road Project na Sokhalaba maike adom ki miyam na saruk yaduna mifam ama pangthoki. Mifam aduna Imphal Ring Road Affected Inhabitants Kyamgei Pal Ahanbi to Waikhom Khongnang haina mingthonba Jac Semkhre. Jac gi convener na Sandham Manhor amasung co-convener oina Khadangbam Boinau amasung Moirangzam Gunindro khemkhibaga loinana JAC gi executive member manga amasu khankhi ngasigi mefam aduna loukhba tongan warep singi manungda Manipur lainga ki revenue amade settlement department na survey tawraba matungda earmark tawramlaba mafam singda ring road samgat sagatbagi thabak chathariba sida mateng pangba haibu wafam yauri loinana earmark tawduna ring road samgat sagatbagi thabak haukraba mafam sing ase amuk hanna resurvey tawba yaroi hainasu ngasigi mefam aduna amata oina warep laukhi Mifam aduga mari lainana JAC gi co-convener Moirangzam Gunindro na hai lainga ki revenue amasung settlement department na kayarak hanna survey tawraba matung earmark tawramlaba mafam singda Imphal Ring Road ki project paikhalakpada ayatpa karisu leite adubu kanagumba kharana resurvey tawraba matungda ring road ki project ase paikhatkadabani haina phongdoragliba si laibak thibane JAC gi oinade mari lainaba department na earmark tawkiba mafam sing aduna aroiba phirep oiraga nongjutha laktringaida thabak hauba haibasini haina magna makha taki Hujiksi Imphal Ring Road si lakpa matamda sarkar gi aikoigi site gi revenue department oiro settlement gi oiro adu mudu tawraga aikoigi survey tawbaji several time tawkhre aduga aroibada hairibaji final oina aikoigi earmark tawraga thambiramabani adu masdeisda akoina yechaba aikoigi Kyamgei Pal Ahanbi daina Waikhom Khongnang da tajariba sorong mapan da tajariba mayamsina ayatpa kaisu leijade aikoigi laibaki chawkhanabani adagi punamki yaiphanabani mioi kharana kaidogi bu hairibasi earmark tawrami finally tawrami basi kaidogi masi yaroi mu tawgadamni haiba sigumba kaino ma thangatpirabasi akoisi yam nungaijade aduga sarkarna lepkhibaduda akoigi aroiba decision oiraga semba hobiro aduga nongsing laktring ama tawdrinda akoisu tangdangba ma khangjarage haibadu akoi press ki khutangda I thamjari